The GK channel bu miyeng tabiriba pumnamakpu Gorbachov na aham namakta taram na okchari. Miyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi hodringagi mangoinana adomgi screen da uriba contest asigi matangda hena khangbinamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi the distance from north to south of India is A 3,220 kilometers, B 2,977 kilometers, C 4,201 kilometers, D 4,800 kilometers. India gi awang ithang thangba saruk tagina kha ithang thangba saruk phawbagi asangba asi ahanbada 3,220 kilometers ani subada 2,977 kilometers ahum subada 4,201 kilometers mari subada 4,800 kilometers. Ngasigi ani suba wahang asidi Ajanta and Ellora caves are in A Madhya Pradesh, B Maharashtra, C Rajasthan, D none of this. Ajanta amasung Ellora capsing asi kadaida leibage ahanbada Madhya Pradesh, ani subada Maharashtra, ahum subada Rajasthan, mari subada mathakta pankriba sing asi amatta natti. Ngasigi ahum suba wahangda the world's first man-made satellite in the orbit A Lunik 2, B Sputnik 2, C Amasung, D Marco Polo. Pitribiki ihan hanba miyobena saba satellite orbit ta chatkibadu karmano A Lunik 2, B Sputnik 2, C Amasung, D Marco Polo. Mathakta pankriba wahang ahum asigi adom-adomgi achumba paokhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paokhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paokhum su mathangi video da haidokchagani. Loinana channel asida hairiba video asi numit khudingi numidangi pung nipan tab matamda thadokcharakani. Mamangi video da hangzakiba wahang ahum ahanbada the river Ganga originates from A Alakanda, B Gangotri, C Devaprayak, D Sechin Glacier. Hairiba wahang asigi achumba paokhumna B Gangotri ni. Ani suba wahangda Narmada River falls into A Bay of Bengal, B Red Sea, C Indian Ocean, D Gulf of Khangba. Hairiba wahang asigi achumba paokhum asina D Gulf of Khangba ni. Mathangi wahangda Eden Garden is at A Bombay, B Delhi, C Calcutta, D Bangalore. Hairiba wahang asigi achumba paokhum asina C Calcutta ni. Hairiba wahang sing asigi achumba paokhum pibirakhiba miyoi singdi Guru Rinna Sharma, Khangba Posangbam, Gita Gurumayum, Ramesh Gurumayum amadi anybody ni. Amasung masigi laibak phaba miyoi adu khannabagidmakta aigi video gi link atu random picker da hapsare amasung laibak phaba miyoi adudi Guru Rinna Sharma ni. Video asibu yengbiba amasung comment tawbibagidamak adombu thagatchari. Miyeng tabiriba pumnamakna video asibu like taobirammu, share taobirammu, channel asibu sum apung phaba channel ama oinabagidamakta subscribe taobirammu loinana bell icon da nambiyu.
Miyeng taobirammu punnamappu ngasigi oinadi kainanaba yathang nijari mathangi video da amuk thengnarasi mayam punnamappu Gorbachov na amuk hanna thagatpa phongdokjari.